Welcome to this channel. 13 amasung 14th century ki maraksida Mongol singna adugumba samrajya ama semgatki madugi khudam prithvi gi itihas ta thoina leiti haibi makoi gi samrajya ase China gi seaport tagi hokiduna Europe ki Vienna fawba aduga pak chawkraba Russia dagi lawkhraga Persia natraga Iran gi asang amana thalaba leihau pharaba lamdam fawba makoi gi area oiramki asuk pakraba yamkraba samrajya sandokibada Mongol gi sathina matik chaba kuchukula yauki haisira madusu natti aduga makoi gi army masing yambana tawbani haisira madusu natti adubu Mongol gi ming tabada matamdugi mi singna kikiba nikhiba aduna maram oiragani maramdi Mongol sing sathiba miot minai de mong sadaba khara makoi da lamchat khara yauri matamduda Mongol gi sipai sing khuttagi even Genghis Khan gi khuttagi nupi angang sing pawa hingduna satpa waki chawkhatlaba matamsida DNA test kaya leire thijin ba kanglup amana thijin kre analysis amana hai hojiki prithvi de hingliba mi singe marakte around 2 crore Genghis Khan gi cha su ngaktani adu erabadi khanba yai Genghis Khan masamakta nupi kaya ga leimin naram gani haibase masigi mathakta magi senapati sami lanmi kaya tugi lakhiba dharana kaya yamangmani Genghis Khan kaya sathi haibada mana ahan ba mi hat bahuki base only 14 years subadani subnagi nga amakidamak magi mayam bu hatki Genghis Khan na mapung maray phaba powerful ningthau oibadi 44 years phabatani adubu masigi mangda only 20 years subada magi sagai gi leader oiki Supreme leader oikrabatungda Genghis Khan gi ahan ba thabak magi mapabu hatki bagi laman khumbani Magi mapa tatari ki kanglup natraga sagai amana chakauraga hu bizaraga hatki Genghis Khan na leader oibaga madugi sagai aduda laman khumbagi dabak landaki aduga mi soiba hoki mana wal amada sign ama yeklaga thami madu yawna wangba loina hatlu siri puthoko asumna nupi angang yawna hatoki aduga angang kharatabu thadoklami Genghis Khan ki macha masugi wari kaya tabiram lagani video sidrama ki macha nupi singi suwari khare yawhanjagi makoi ase Europe ta Black Widows aina khangnei Genghis Khan ki macha nupi sing se Europe ta Black Widows aina khangnei actually Black Widow haibase mirang amaki mingni mirang makhala sina kaidoge haibata Male aduga mating toraga hatli hai masigi mingthola se Genghis Khan ki macha nupi sing de piki maramdi nupi sing aduna Genghis Khan ki samrajya sandokpada yamna chawba role puki madu karam no haibada Genghis Khan ki macha nupi sing se magi yeknabada su luhongi aduga madugi makoi gi mapuroi bising do awang ba pham ka pini adugi matungda kharni lerega makoi ase hekta si ki haibadi hat ki asumna lamdam mado Genghis Khan gi oikiba Egypt ki pyramid kanana khangde masigi pyramid ase angpani hainari pani adubu pyramid ki shape type ta Genghis Khan su China da Beijing capture to block pada same ki madu ki pyramid ado nungi nate handak mukti Genghis Khan same base mi makok ki amasung saru ngaru ngaktani maramdi makna China gi Beijing ama mase losin bagi damakta koi dura lai ki base chahi ahum gi manung sina man hat ki ba mi gi masing yam kraponi magna singbat kiba sem kiba saru ngaru ki pyramid singa 50 feet wangi hairi mi makok tagi saru tagi asigumba pyramid kayani magi matamda China gi mi aduk yam hat ki madu Chinese mi likthaki mi taki haibi masita natana Genghis Khan gi expedition number maraga matamdu gi world population gi 10% di mi likthaki khudamoina 13th century da Middle East da Kharijam singna pali makoi ase Muslim gi khwaidi gi chawba samrajya ni adubu Genghis Khan gi lupka thina rubana tumna hatpagi order pithoki Genghis Khan na Kharijam samrajya muthat ki matamu da Middle East da Sasia ko ba Kanglup amsulairami makoi dusu ama phaw lemdana Genghis Khan hat ki magi michang oyu ya de haina mataw sumna Baghdad ta Genghis Khan thakiba mai maduda chakhiba lairik sing ngasi chu mi sing madu khalura kapnari Genghis Khan nauna lausin ba mafam dagi phanglakpa purakhiba phajaba nupi sing ase magi darbar da pusilaklaga madagi mana khallaga wai masing yamlaklabada nupi sing ase phajabi sing se madagi macha nupi sing da senapati sing da sipai sing da sinnai Genghis Khan na nupi kya ga leimene ki habase masing yami hairi historian kharana asumna swai pharak ki bi queen amana
मागी मपुरोइब हातखिबगी लमन ओइना चंगिस खान से थिल्लोइदब मफमदा थांगना थिल्लगा मदगी सीखिबनिसु हाइदरी सो थैंक्स फॉर वाचिंग Amazon dagi karigumba adom na pot chaiga lobby ga double layer pati aina description da amati comment box da pijari link asidagi lobby. Thank you.